Handakta leibak miyam sinba thungna miyamna khangnakraba wafam amani. Arunachal Pradesh ki Chief Minister Pema Khanduna yamna thongna fana mayak singna amadi Sainabu ikaiba pibi yaba statement ama haikhi madudi aikhoigi state ki ngamkhai asi Sainaga lonaba natte Tibet ka lonabani haina Sainabu ikaiba pibi yaba thongna faraba wahan thok leiraba wafam asi phongdokhibani. Kari maramgidamakta Chief Minister Pema Khanduna hariba wafam asi Sainagi mathakta phongdokhibano haiba taragadi Sainana makhatana Arunachal Pradesh asibu makhoigi lam sarukni haina claim tausilakpa Brahmaputrada yamna dangerous oiba dam sasilakpa masina maram oiraga Arunachal Pradesh ta tungda oirakadaba khudong thiba yaba kaya adu urakpa amadi Mathangi Dalai Lama khanba asida Sainana henna khut thingilakpa amadi Sainagi policy da Arunachal Pradesh amadi Tibet ta henna interest leisilakpa India amadi Saina anigi marakta leiriba ngamkhaigi sayitna basi henjilakpa masigi mayamasina maram oiraga Chief Minister Pema Khanduna yamna thongna fana Sainabu ikaiba piba yaba wafam asi phongdokhibani masigi hiramasida amuktang mayak sengna nainaminasi amadi mieng taminasi ngasi aigi video sida soikhiba lankhiba yawba taragasu ngakpiu haina hanna haijari India amadi China yumthang nariba leibak ani asina Saurakna kilometer lising ahumga chamri ki mathakta yamna sangba sayitnaba ngamkhaising lonaraga lei masi aikhoina sector ahum thokna khaidoki ahanba asina western gi sector da Ladakh haibadi masida China na control tawraga thamliba aksaisin adubu India amadi China asi hojiksu disputed area ama oiraga leiri haibadi mamangda India gi saruk oiramba lam saruk asi ingkumja 1950s ki matung aduda China amadi India anigi marakta sayitnaba lakhibani 1950 adwaida China na hariba control tawraga thamliba aksaisinda lambi kaya ama sajilakhi masigi matung tarakpada China na hariba Ladakh ki manung challi haina claim tawramba aksaisin gi saruk asibu China na laushin khibani ani suba asidana middle sector haibadi Himachal Pradesh amadi Uttarakhand gi marakta leiriba asini masidi tasengna disputed area budi oiba taragasu khara makhaidi hanthai adubu hauji maksu yamna sensitive oiba mafam amadi oi aduga mathangi ahum suba sector asina eastern sector ni masida Arunachal Pradesh India gi state ama oiriba Arunachal Pradesh asi China na makhoi gi lam sarukni haina angan matamdagi claim tawraga lakhi makhoina Arunachal Pradesh asibu South Tibet ni haina lauri adubu India na China gi wafam asibu kanna sauri leibak asigi oina Arunachal Pradesh asi integrant part amani haina India na consider tawri mataw asum tawna India amadi China yumthang nariba leibak ani asina sanglaba disputed oiba kilometer lising ahumga chamri gi mathakta leiriba ngamkhai gi lonaba asida India amadi China leibak ani asina matam kaya gi mamangdagi sayetnaraga muknaraga lakpa asigi manung channa ingkumja 1962 da India amadi China lan thokhi masi maru oina Ladakh ki region gi manung challi hariba aksaisin asi China amadi India ani 1962 gi matamda lan soknaraba matungda China na laushinki amadi Ladakh ki manung challi hairamba aksaisin lasi China na control tawraga ngasi phawa lakhibani asumna leibak ani asina lamgi sayetna basigi manung channa India gi state ama oiriba Arunachal Pradesh asi China na matam kayagi mamangdagi makhoigi lam saruk amani haina claim tawraga ngasi phawa lakhibani China na Arunachal Pradesh asibu makhoigi lam sarukni haina claim tawriba asigi manung channa India gi luchingba ama hekna hairiba India gi manung chanliba state asida visit tawba yaroi haina matam kayagi mamangdagi China na warning tawraga lakhi mataw asum tawna leibak ani asigi lamgi sayitnaba mafam ama oiriba state asida China amadi India leibak ani asigi nakal animaki oiba masing yamlaba lanmi kaya ama ngamkhai ki saruksingda hojik leiribani mafam asi yamna sensitive oiba mafam ama oi mataw asum tawna India amadi China leibak ani asi matam kayagi mamangdagi Ladakh amadi Arunachal gi region asigi matangda sayetnaba lakhibani
Chaina makhoi lam saruk amani haina claim tawriba Arunachal Pradesh asi India gi North Eastern thangba region leiba state amani. Mahoksana Arunachal Pradesh asi umang marang kaina lei hill state ni amadi hariba state asina Bhutan, Myanmar amadi Chaina na occupy tawriba Tibet hariba lamdam masiga ngamkhai lonaraga leibani. Masida kari maramgi damakta Chaina na Arunachal Pradesh asibu makhoi gi lam saruk ni haina claim tawribano haibasigi matangda amu yengsi. Chaina na India gi Arunachal Pradesh asibu makhoina South Tibet haina maming tholi amadi masi Chaina gi lengdraba territory gi saruk amani haina claim tawraga lakhibani. Masigi maru oiba maram asina Tibet ki matangda oi haibadi 1950 gi mamangda Tibet asi maning makha tamba maromdom laingak chaba lamdam ama oirammi. Masigi matungda Chaina na Tibet ta landaduna lausinki matau asumna Tibet asi Chaina gi saruk ama oikhibani. Masigi matung tarakpada Chaina na claim tawriba asina Tibet amadi Arunachal ani asi Tibetan Buddhism amadi monasteries ka mari lainana culturally amadi spiritually oina mari lainabana maram oiraga Tibet asi Chaina gi saruk oiba maramna Arunachal su masana adum Chaina gi oifam thuki haina matam kaya gi mamangdagi Chaina na claim tawraga lakhibani. Adubu hariba Chaina gi wafam asi India na strongly oina reject tawraga lakhibani haibadi matam kaya gi mamangdagi Arunachal asi India gi integral part ama oiraga lakhibani haina phongdo I. Masi karamba matamdagi Chaina na Arunachal bu claim tawraga lakhibano haibasigi matangda mayak sengna amuk khangminasi. Tasyangna Arunachal hariba lamdam masi India amadi Chaina anigi marakta sayetnaraga lakhiba asi 1950 gi matung adwaida Chaina na Tibet asibu laushillaba matungda oirakhibani. Masigi matung tarakpada India na taramari suba Dalai Lama bu ing kumja 1959 da asylum piki haibadi Dalai Lama asi Tibet tagi selakhibani hojikna India gi dharamsala da leiriba asini. Asumna ing kumja 1959 da Tibet ki taramari suba Dalai Lama na Tibet pu thadoktuna selakhraba matungda India na sangjafam pikre. Masigi matung tarakpada ing kumja 1962 da India amadi Chaina laibak ani asi lan soknakhi. Masida Chaina na India gi saruk oiriba Arunachal bu capture tawkhi adubu kona thangda Chaina na masi withdraw tawkhi. Masigi matung tarakpadani Chaina na ngasi phawbada India gi saruk ama oiriba Arunachal bu makhoi gi lamni haina claim tawraga lakhibani. Iban Chaina gi map ta phawbada Arunachal bu makhoi gi lam saruk ni haina hapasu yawi. Arunachal gi tongan ba village kaya amabu Chaina na Chinese ki mamingda village ki maming asibu thon basu hawrakhibani. Hawjik karamba phibamda leiri haiba taragadi Arunachal asi fully oina India na control tawraga lei. Adubu Chaina na di masi masak khangde Arunachal si Chaina gi lam saruk ni haina adumak leiribani. Masigi maram asina ni India gi luchingba ama hekna state asida chatpada Chaina na hek warning tawriba asawba uliba asi. Masigi muknaba asi araibadi natte. Chaina na India da khanaba hauba kaihobadi ngasi phawba leptri haibadi Chaina na leibak ani sigi marakta leiriba line of actual control LAC manak nakna Chaina na military infrastructure kaya ama sagatpa leptri. Masidagi India na amuk hairiba region asida India gi masing yamlaba military kaya amasu hojik thomjinduna leiribani. Asumna Arunachal gi ngamkhai gi marak asida Chaina amadi India leibak ani asi matam amada hektada lan torakpa yabagi oithokpasu leitaba natte. Aduga amuksu India na Chaina gi threat asibu counter tawnaba honaba asisu araibadi oiroi. Hojik Chaina si tuminna leiba natte mahak manungda tungan ba arwanba lalong kaya ama chatharaga leiribani. Hojik Chaina na khalliba asi India na fully oina control tawraga thamliba Arunachal asibu mato kamdauna lausinsigi haibasigi matangda makhoi gi oiba secret policy amadi lalong kaya ama leiri. Masida Chaina na arwanba lalong asigi manung channa salamis laising kauba policy ama arwanba oina kanna chatharakli. Tasyeng na hojik Chaina na India ga ipong na lan tawbasu pamdri. Mahaki arwanba thaurang sing asida Chaina na India ga lonariba ngamkhai sing asida tapna sangsinduna mamai thangda
Chainana claim tawriba lamgi saruksing asibu Chainana lawsinba asini mahakki pandam asi masigi manung channa Chainana Indiana control tawraga thamliba lamgi saruksing asida Chainana lambi semjilakpa anauba village sing tasilakpa masina maram oiraga tongan ba project kaya amasu paikhalakli masi aikhoigi lamni haina claim tawba yanabagi aronba thausil thaurangi manung channa chatharakpa Chainagi policy amani masina sulwaidri Chainana haujik tawrikliba asina India da saidanglaga changjafam lawraga leiriba Dalai Lama asi haujikti ahal oirabanina mahakki mahut chinnaba anauba Dalai Lama ama poknabagi damakta mahakki mahut chinnaba khanba asida haujik Chainana khut thingjilakpa asini masidagi amuk khwaidagi henna sathiriba asina Chainana Arunachal manakta achoba dam ama sarakliba asini masigi dam asina Chainana khulai oina sijinaraga Arunachal asibu makoina capture tawnaba kanna aronba lalongsu sathari matau kamdauna Chainana Arunachal manakta achoba dam ama sajillaga Arunachal asibu khudong thiba tahannabagi damakta aronba karamba lalong sing sathai haibadu amuk yengminasi India gi state Arunachal da Chainaga nakna leiba ngamkhaigi area da Medok Konti hairiba masigi location asida Chainagi Yarlung Swangpo hairiba river asida masidagi amuk India da masigi turen asigi isen asina changlakpa taragadi Brahmaputra turen oikhre masigi upstream asida Chainana yamna chawba hydropower gi dam ama kan haujik sarakliba asini tasengna masigi achauba dam ama Chainana sarakliba asigi maram asina manungda lalong kharadi leiribani adubu mapan thongda Chainana phongdukliba asina dam asi sabagi maram adudi laibak asigi oina hydropower generation gi amadi development gini haina claim tawriba asini adubu masigi asengba reality adudi manungda lalong kaya ama chatharaga India da environmental dangers khara thokhanabagi damakta Chainana kanna haujik silakli haibadi masigi Chainana sagalakliba dam asina kari maramgi damakta Arunachal Pradesh da yamna khudong thiba oirakani hairibano haibasigi matangda amuk yengsi haujik Chainana Arunachal Pradesh ki manakta Brahmaputra turen gi upstream da semgalakliba achauba dam asina masigi isingi iselasi Chainana control tawraga thamba ngammi matau asumna isingi iselasi matam amada hektada control tawraga thamba amadi khanghaudana yamna chawba volume da thadurakpasu ngam masi karigumba Chainana Arunachal Pradesh da hairiba dam asigi isingi iselasi yamna chawba volume da khanghaudana thadurakpa taragadi Arunachal Pradesh ki region kayama yamna khudong thiba thakta ising ichau thokani masina silwaidri Chainagi aronba lalong asida masigi damdagi lakliba isingi iselasi dry season gi matamda direct oina Chainana ising asibu block tawraga thamgani masina maram oiraga north east ki region da Arunachal Pradesh tang natana tungan ba north east ki region asida ikang thohanba amadi agricultural damage thohanbagi lalong asini mataw asum tawna Chainana dam asidagi lakliba isingi iselasibu control tawraga thammi thadokpa amadi block tawraga thammi masina maram oiraga aikhoina hainaba lei Brahmaputra gi turen asigi isen asi aduki matik kalli masi karigumba Chainana isingi iselasi yamna ka henna achauba volume da thadurakpa taragadi masina Arunachal da yamna chawba khudong thiba ising ichau thokani landslide thokani masina maram oiraga Arunachal da mioi kaya amagi punsi loigani lanthum kaya ma mangani masi maru oina Arunachal gi Siang Valley hairiba lamdam asida chauna saitheng phanggadawribani asumna Chainana tawrakliba phatraba lalong kaya asibu Arunachal Pradesh ki Chief Minister Pema Khanduna yamna kanna yaningdaba phongdokhi maram asina Chainagi aronba phatraba policy lalong asibu ticking water bomb haina Arunachal Pradesh ki Chief Minister na kauri kari maram gi damakta Chief Minister Pema Khanduna Chainagi phatraba lalong policy asibu ticking water bomb haina kauribano haiba taragadi Chainana dam asigi isingi iselasi control tawraga thamliba asi matam amada hektada karigumba Chainana ising asibu thadorakpa taragadi bomb gi matawgumna chauna pokhairaktuna warning amata yaudana state asigi leiriba khungang kaya ama forest kaya ama amadi river system kaya ama khangu thakta mangduna achauba khudong thiba ising ichau mayokna duna laibak asida state asida chauna awaba
ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯅꯤ꯫ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯁꯤꯌꯥꯡ ꯕꯦꯂꯤꯗ ꯂꯩꯔꯤꯕ ꯑꯥꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯆꯥꯎꯅ ꯃꯁꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯅꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯏꯅꯥꯅ ꯇꯧꯔꯛꯂꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯂꯣꯡ ꯀꯌꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥꯗ ꯏꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤ꯫ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯥꯏꯅꯥꯅ ꯏꯟꯗꯤꯌꯥꯒ ꯏꯐꯣꯡ ꯐꯣꯡꯅ ꯂꯥꯟ ꯇꯧꯗꯅ ꯃꯈꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕ ꯂꯝꯒꯤ ꯁꯔꯨꯛ ꯑꯁꯤꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯅꯨꯡꯗ ꯂꯧꯁꯤꯟꯕ ꯌꯥꯅꯕꯒꯤ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯆꯠꯊꯔꯛꯄꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯆꯥꯏꯅꯥꯅ ꯏꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜ ꯋꯦꯄꯟ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤꯗꯅꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯄꯦꯃꯥ ꯈꯟꯗꯨꯅ ꯆꯥꯏꯅꯥꯒꯤ ꯑꯔꯣꯟꯕ ꯄꯣꯂꯤꯁꯤ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤꯕꯨ ꯇꯤꯛꯀꯤꯡ ꯋꯥꯇꯔ ꯕꯣꯝ ꯍꯥꯏꯅ ꯀꯧꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯆꯥꯏꯅꯥꯅ ꯗꯥꯝ ꯁꯥꯖꯤꯜꯂꯛꯄ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯆꯥꯎꯅ ꯊ꯭ꯔꯦꯠ ꯑꯣꯏꯍꯜꯂꯛꯄ ꯌꯥꯕꯒꯤ ꯃꯔꯝꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯚꯤꯂꯦꯖ ꯀꯌꯥ ꯑꯃꯕꯨ ꯆꯥꯏꯅꯤꯁ ꯃꯃꯤꯡꯗ ꯃꯃꯤꯡ ꯊꯣꯟꯖꯤꯜꯂꯛꯄ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯄꯦꯃꯥ ꯈꯟꯗꯨꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯗꯤ ꯆꯥꯏꯅꯥꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯌꯥꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯌꯨꯝꯊꯪꯅꯔꯤꯕ ꯉꯝꯈꯩ ꯂꯣꯟꯅꯔꯤꯕ ꯑꯁꯤꯗꯤ ꯇꯤꯕꯦꯠꯀꯅꯤ, ꯆꯥꯏꯅꯥꯒ ꯅꯠꯇꯦ ꯍꯥꯏꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫